ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯃꯦꯒꯤ ꯃꯁꯥꯂꯥ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ꯫ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯧꯒꯅꯤ꯫ ꯑꯩꯅ ꯚꯤꯖꯤꯇꯦꯕꯜ ꯈꯔ ꯂꯧꯔꯒ ꯊꯝꯖꯔꯦ꯫ ꯑꯗꯣ ꯍꯧꯕ ꯂꯣꯏꯔꯒ ꯏꯆꯥ ꯑꯅꯤ ꯄꯤꯖꯕꯗꯁꯨ ꯃꯣꯏ ꯑꯅꯤꯅ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯤ ꯑꯔꯣꯏꯕꯗ꯫ ꯃꯔꯨꯞ ꯃꯌꯥꯝꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯤꯒꯤ ꯃꯍꯥꯎ ꯌꯦꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯥꯞꯆꯕꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯒꯤ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯒ꯭ꯌꯥꯁ ꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯥꯡꯁꯦ ꯁꯥꯍꯟꯖꯔꯦ꯫ ꯑꯗꯨꯒ ꯔꯤꯐꯥꯏꯟ ꯑꯣꯏꯜ 2 ꯁ꯭ꯄꯨꯟ ꯍꯥꯞꯆꯔꯦ꯫ ꯑꯗꯨ ꯖꯤꯔꯥ 1 ꯁ꯭ꯄꯨꯟ ꯑꯃ꯫ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯗꯤ ꯑꯗꯣꯝꯅ ꯌꯥꯝꯕꯒꯤ ꯆꯥꯡ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯃꯁꯤ ꯉꯥꯛꯇꯪ ꯃꯨꯟꯅꯕ ꯉꯧꯔꯁꯤ꯫ ꯀꯥꯍꯟꯕꯤꯒꯅꯨ, ꯇꯤꯜꯍꯧꯁꯦ ꯀꯥꯔꯒꯗꯤ ꯍꯥꯎꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯔꯨꯝ ꯑꯅꯤꯈꯛ ꯍꯥꯞꯀꯅꯤ꯫ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧꯁꯦ ꯁꯥꯏꯗꯇ ꯈꯤꯇꯪ ꯏꯟꯈꯠꯂ ꯊꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯍꯦꯟꯕ ꯊꯣꯛꯂꯛꯏꯕ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯌꯦꯔꯨꯝꯁꯦ ꯉꯧꯕꯤꯌꯨ꯫ ꯊꯨꯝ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯔꯦ ꯑꯩꯅ꯫ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯍꯧꯅꯤꯡꯕ ꯃꯑꯣꯡꯗ ꯍꯧꯕꯤꯌꯨ꯫ ꯊꯨꯒꯥꯏꯔꯁꯨ ꯌꯥꯏ, ꯃꯄꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯔꯕꯁꯨ ꯌꯥꯏ꯫ ꯌꯥꯔꯅꯤ, ꯌꯦꯔꯨꯝꯁꯦ ꯃꯨꯜꯂꯦ꯫ ꯃꯁꯤ ꯁꯥꯏꯗꯇ ꯂꯧꯊꯣꯛꯑꯒ ꯊꯝꯈ꯭ꯔꯁꯤ꯫ ꯉꯁꯥꯏ ꯁꯦꯝꯃꯒ ꯊꯝꯈꯤꯕ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯑꯩꯅ ꯂꯩꯒꯣꯕꯤꯁꯦ ꯈꯔ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ, ꯑꯗꯨꯒ ꯁꯤꯝꯂꯥ ꯃꯤꯔꯆ ꯈꯔ, ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯚꯤꯖꯤꯇꯦꯕꯜ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ꯫ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯆꯔꯦ꯫ ꯅꯝꯒꯗꯕ ꯆꯥꯡꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯚꯤꯖꯤꯇꯦꯕꯜ ꯈꯔꯁꯤꯗꯤ꯫ ꯑꯗꯨ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯤꯜꯂꯒ ꯉꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯃꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯉꯧꯁꯤ꯫ ꯌꯥꯔꯦ꯫ ꯑꯩꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯦ ꯄꯨꯔꯥꯗꯤ ꯃꯨꯜꯍꯜꯂꯣꯏ, ꯑꯩꯈꯣꯏ ꯍꯥꯞ ꯑꯣꯏꯅ ꯃꯨꯜꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯃꯦꯒꯤꯗꯣ ꯑꯗꯣꯝꯅ ꯍꯧꯒꯗꯧꯔꯤꯕꯗꯨ ꯄꯦꯀꯦꯠ ꯀꯌꯥꯅꯣ ꯌꯥꯝꯕꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯁꯦ ꯍꯥꯞꯄꯤꯔꯣ꯫ ꯑꯩꯒꯤꯁꯤ ꯄꯦꯀꯦꯠ 3ꯅꯤ ꯍꯧꯒꯗꯧꯔꯤꯕꯁꯦ꯫ ꯃꯦꯒꯤꯗ ꯌꯥꯎꯔꯛꯄ ꯃꯁꯥꯂꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯄꯦꯀꯦꯠ 3ꯗꯨꯒꯤ ꯑꯩꯒꯤ ꯄꯦꯀꯦꯠ 3ꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ ꯃꯁꯥꯂꯥꯁꯦ꯫ ꯃꯦꯒꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯃꯦꯒꯤꯁꯦ ꯑꯩꯅ ꯇꯪꯈꯥꯏ ꯊꯨꯒꯥꯏꯔꯒ ꯄꯦꯀꯦꯠ 2 ꯑꯃ, ꯑꯗꯨꯒ ꯊꯨꯒꯥꯏꯗꯕꯤꯗ ꯄꯦꯀꯦꯠ 1 ꯍꯥꯞꯆꯔꯦ꯫ ꯑꯗꯨ ꯐꯖꯅ ꯃꯁꯤ ꯃꯤꯛꯁ ꯇꯧꯁꯤꯜꯂꯁꯤ꯫ ꯃꯤꯅꯤꯠ 2ꯒꯤ ꯑꯣꯏꯅ ꯃꯈꯨꯝ ꯈꯨꯝꯃ ꯊꯝꯃꯁꯤ꯫ 2 मिनट में मैगी तैयार। ꯑꯦꯗꯚꯔꯇꯥꯏꯖꯇ ꯍꯥꯏꯕꯅꯤ, ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 2ꯗꯤ ꯐꯥꯔꯦ꯫ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯁꯤ꯫ ꯃꯦꯒꯤꯁꯦ ꯌꯥꯔꯅꯤ, ꯃꯨꯜꯂꯦ ꯐꯖꯅ꯫ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯖꯇ ꯍꯥꯏꯕꯗꯣ ꯃꯦꯒꯤ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯏ, ꯑꯗꯨꯒ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯄꯒꯗꯤ ꯃꯇꯝ ꯈꯤꯇꯪ ꯆꯪꯉꯤ꯫ ꯌꯥꯔꯅꯤ, ꯑꯩꯒꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯖꯔꯦ꯫ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯁꯤ꯫ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯍꯥꯎꯕꯁꯦ꯫ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯗ ꯑꯗꯣꯝꯅꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯄꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ, ꯑꯗꯒꯤ ꯑꯍꯟꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝ ꯐꯩ ꯆꯥꯕꯗ꯫ ꯍꯦꯜꯗꯤ ꯐꯨꯗ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯅ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ, ꯂꯣꯏꯖꯔꯦ꯫ ꯑꯩꯅ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯇꯦꯡꯀꯣꯠ 2ꯗ ꯂꯧꯔꯒ ꯍꯥꯞꯇꯣꯛꯆꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤꯗ ꯑꯃꯨꯛ ꯄꯤꯖꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ꯫ ꯊꯣꯏ, ꯅꯪ ꯗꯗꯥꯗꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ꯫ ꯃꯦꯒꯤ ꯆꯥꯁꯤ ꯂꯥꯎ꯫ ꯂꯥꯎ ꯂꯥꯎ꯫ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫ ꯁꯤ ꯑꯦꯛ ꯃꯦꯒꯤꯔꯣ ꯉꯁꯤꯒꯤꯁꯦ? ꯆꯥꯕ ꯍꯧꯔꯒꯦꯀꯣ? ꯆꯥꯕ ꯍꯧꯔꯁꯦ꯫ ꯍꯧꯔꯣ ꯍꯧꯔꯣ꯫ ꯆꯥꯔꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯎꯏ ꯍꯥꯎꯇꯦꯅ꯫ ꯏꯪꯉꯕꯣ? ꯏꯪꯗꯦꯗ꯫ ꯚꯤꯖꯤꯇꯦꯕꯜꯒ ꯌꯥꯎꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦ꯫ ꯑꯗꯨꯒ ꯌꯦꯔꯨꯝꯁꯤꯅ ꯃꯍꯥꯎ ꯑꯃ ꯇꯣꯡꯉꯥꯜꯂꯦ꯫ ꯍꯣꯏ, ꯅꯪꯗꯤ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ꯫ ꯍꯥꯎꯔꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯑꯁ ꯍꯥꯎꯋꯤꯗ꯫ ꯃꯦꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯣ ꯍꯌꯦꯡꯒꯩ꯫ ꯍꯣꯏ꯫ ꯑꯣꯝꯂꯦꯠꯁꯨ ꯍꯥꯞꯄꯃꯤꯅ ꯍꯥꯎꯔꯝꯃꯅꯤꯅꯦ꯫
ꯆꯥ ꯃꯌꯥꯝꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯝꯇꯗꯤ ꯍꯥꯏꯔꯨꯗꯅ. Thank you, Thank you, ma'am. ma'am. Like to tawbiyo. Comment tawbiro. Thank you, guys. Bye. ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯔꯝꯃꯨ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯌꯧꯔꯛꯅꯕ. ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ.